Lainagi manakta lakpanina pung ahum chap chana thonganda gari khamkre risidi fix tani yawraklibadu hairambadumagni nongsu hangle hojikti mangdi manglibani gari hek khambaga kol hekta setawsili somda lainasu chatnaba thoklake tawrabani ring khinglakpaduda bag tagi phone du lawthorai risi oirambaduda amu hapsinkre yengbatamak yenglaga baba ai chatnaba tawrage nong hanglingai sida laina mamada mu onsili ima lising mari sila horo kai no silo mathang thada amuk tharake rent ki bhara su pibanina ayamna su tungchin bangamde sel ne hairadi sat hekta lawsin kre Jessica na iche ai gi su 1k di pibaya bane asine ima gi oirasu sana jawbana yare piri du farabani namana sana faja ba dress helo satho thakto namana ludo sanabada sel do manghalo icha sina wana talaga bilasini na kaina makhoi baba imungi makumata lairiba mayam sidi udrabo mitu udrabani na uramla roye udradine ngangbodu sulepiro narondu ko thoklamradine thamoi se pengeda bani e laina tabangamdre khonjel kala ima kaino haidubo sana jawba laina bu makut lamduna thirai laina mapagi makutu paisilai ipagi bema chalo thengkrani kaploige khanbani ngamdre khonjel thoktanabadi hotnajai laina mapa takini khana chalukhige mapagi makong anidu soktuna khuramlaga laina mapidu taithoklaga thoklaklei laina hek thokhibaga mamadu paina mapada yenglaga khoidau se adum hek sawgalale aise saurege tawbani yare mama chango namana sasu changro ai ithanda ngayakta lehauge bilasini machindu lepte ngang-dana changkre imungduda thongan yorakpada ure risi lairidu laina tapna changsilai kaidore kapide taithokrabani mapidi ngasaina adubu kapi haibadu khanglamale taha hanglai kapteda kapte pidabani sira kanana furaino karan ngangkidoiro ai chatlamage asi hairaga thairaga chatke tawbaga khudang duhana tapai pi marik amaka oirasune ainadi mama laina lawe nangi nasadagi tholakpane pido aidi pamoi nangna lotna bu honarasu pi taki haibadine aina khange harau chatkhraga kaplaga halakpa honabra kaisi tawde yare halase risi makut khubidu tapna lainagi mamai mayada thangjilai laina kitang hantoke tawi adubu phakre risina mitpanda panduna lairiba mapidu tapna nathokpirai sidagi hena tahalakanu pido laina phalap yenglai risida anidu kuina leithadre gari da karaklei risina gari du mamai leiringai mangoldagi Jessica na ure saita mache tunglibadudi ude uhodre gari da kakhibadusu machena Jessica na darisina troside manida madi sida kidubula iba iche tongrabane asibo asi hairaga munna amuk yengsili adubu mamai lekhibana hankre gari du risira haibasu phajana khanghauba nate laptakna ubani numidangni sauroklani khangna khatnaba hekta hauningbani ngasai gari da sauraga mamai leithoktuna leiringai duda risina tumina kaukhiba lainagi naksep oirap tawba photo adu status thamlai masakti uba nate caption dana I am too much obsessed with one person wahai na khaji nungsiba matawsu utpani nang nungsi haiba wahai si china hek haibadi risina pamlu dabanara natraga pamu banara nungsiba do utpani thabakna wahaina tawthorakpana chinna haidrabasu utliba mayamduna khanglibani nupi masu risigi nungsiba status ti thagat khibada ngairi harisna status tu screenshot tawraga insta da story thamjilakle insta yaukhrabanina albinasu ure risigi whatsapp status tu hek ubaga khangi photo duda masak udrabasu lainani haiba
Albina lairik ama kanna pariba lainagi manakta prap hochilaga phone du thangjili sikaina laina ahan bedadi khangraduna kaino yengo status se kanagi no ba photo sikana no se huran bia nang mona namlaga hat pasoiroi laina phone du tap mulli risigi status oirambaduda magi phone du lauraga WhatsApp ta status tu yengkrai Albina laina da suklaga yengi is kaini gisidi Gracie drama yenglambani mamai du satlai thorai ani du ki wari du da kai anoba pauna noi ni gi du bo Albina na ibema ngasai wa zawla baduna ne hairami du chumdoi ne masi nu pise Mr Celebrity ka nusinar ba kainom tawri status ka thame open oire hero na di aduga mana di lo na bu honari adu hairak padudagi Gracie du phamung dagi fachong tharak lei laina gi side amada famlaga hairi nangbu yumda satle dai ngasai laina magi nak eta lairiba ani duda yenglaga chatle haba karino naron chumunupi imana binang hena thajabagi ne pakhang ariba wajaw ngang baduna hairam ba mayam do mawam ta lawdadana lakhibani Gracie bani thajabasi manghangan kedoragi me aseng bane ina haise yumda chale ai kanana mu kari hajila age mi status sambasiga ai kari mari leinage ai nati photo do ikai khangdagi saujinari bani risiga satui haibasidi haujisu haidoktre mana haidrasu ikhang khanglabani ikai bagi lotlabani Albina na sengna nang risiga koina dabra laina na as chalo sunoini ai lai page ba Gracie ga Albina ga michi fat khatna khre aduga laina gi phone du mullaga hotana chengre laina su tanarai adubu anidu bathroom da changkhraga thong lonjin khre laina thong du thilaga Gracie Albina kaino noini Gracie na huran bi phari ngasidi serak pige message pa dori bani tawno haibani noini bo Albina na nupa post ko ai taba makhalaga koiraga tumina koiba kapona ngaduda nungaini investigation tawge chumilali khangdok ta bayade laina du pisum supaga manaton supaga samjinaga daure upai di leijada bedroom da amuk lakle ani dudi bathroom manungda wantha khai nokli minute manga muk leiraga nok dana thong hang thoklaga thoklakle ani du laina pairap yengi ani duda Gracie na noida na message thar e huran bi haire Albina na cha ida idea cha emia laina Gracie gi makhutagi hoi mai haida phone du munkre chalo tumuro romance tawge hairo tumina nang yam khalam heko laina du manaba taladuna balcony macha ama leibaduda saurang nang thokre ikai boy sauning boy tholak bani mama nabi ani dugi manakta leiba tanduna laina na anghaubi ani sidi message se paraga karem narak toini koisu koina dabase moibani na lana khankrani ba haina makha da leiri balambi duda mityeng tarui ure lairak macha duda Risina mangon da yenglaga nokmi leirambadu lairak ta thanba mai mangal duna ingan ngana iseng na ui Risigi saktam du suktok lamba mai thong du ikhang khangladuna Risida yengduna lei white shirt amalitli khudang saurapna thekatuna maduga chanaba black casual pen ama setliba dress tu pau ngasidi laina munna yenglure Risi nokmi phone to futhoklaga message ama tharai ai leramgani khangro tholaise laina vibration lakpaduda khangprek amuk khangi Risi da fat amuk yengi phone gi screen du da amuk ye laina ingaw ngawre ngasidi tharakliba message tu paraga laina sat reply pi nate imana bina laknarak pagi thoksarak pane aidi numidang sida migi rent manak sida kanana leibiu haige photo gi reaction am to ulak se kai gino reaction yengula ka kanagi photo status sin tawro sidi photo ma puna leina no I tuminna masak su udaba photo do kanano su khangde kanagi reaction no ngai rise masak ulaga loina thagalagi mathangdi migi ayaba yaudana photo thagalaga swaida mu khanaba hawalak linine ayaba lawdrasu yani khangbai thaga chakre sorry my lady boss taningre haina bawa khra sungango haina da bangata haina handoini haina de harasu message sum holai sina takpodi connection amadi leinai haibani
Yare satpikro thenglakansidda mina uraga butoi hainarani atai da tamnaroi nangonda tamnani miutpi hangiroi do uradine ai changage thamoi battery low oire ngasai kai ada charge to bolakone hojik pudi full oire halani mai lakto yumda asukla na laklaga charge tawrise risi gi thamoi full charge ohenba ngamba maidi mafam sida leiba yumda permanent oina thamninglabane masana yaningdri faraga pusilo sira kaine khalak pusu yawrabane ado sida inak sida haifetang lepladi hayeng fau fuloi dau male thamoi battery se chaba tumdriba khaiba lepo tumdri koksu se be amta komo koksi eba jagatna rakana phagi nate ngasai nom sotlu bagine ngasai nang kapkhibada farabana yengninge aduini laise tamna bala ko nate message tadi udabani na pakale Leina handaki message tu paraga reply pibagi mahut risida oina yenglai asigumba apik pa wahai mayam sina nongma nongmagi thamoi huranba asina huduna pukhragani khangna aduma khuranba asiki manakta changsinbada akibasu pokludrai nungsiba wahai macha mayam sina punsillaga amata oyaklabadi nungsiba ado kamdaugani henmaloidrado nungsibado thamoi pathokna nungsirak loidro Leina hanjin anirak ahumlak pai wahai matek tu risi amukaso halage anawa se henjiladi nurse ama darkar oigani doctor gi mathau tade chango kapkono ki gano ko good night message singdu mathang tharam laga risi Leina da makhut hairami chatlage haina ingit pibani aduga gari da kakre Leina risi na chatkibadu phana kuina yengi uba phangdre khanglabada mamai leisilaklei masu Gresina balcony date iko Albinana nong marakta romantic date chatlubado pendrabo hojisu amwa Leinana naibani aina sawukladine pharak tarakani yam yengsile Gracie isai saglai surdudi isai dagi huranbani aduga mayektuna mana semduna saksilakpani hekta chumbalan ba khangde Lodlanu nungsiba thamoida fumliba khangjare ujare nangi nungsiba Albina noklaga Gracie gi talent hairedana Leina amukasu koina de haibani ko hojiki dusu mana lejarambane aige pau phunaraga lakpanati seran turan khalamni amu Gracie nungsinadri haiduna chinda na thamoi ani dudi magnet olamani attract tawnagre haiba khangjabado Albinana ui romance ti ui ko Leina wangang na bangam laroi marai yelurabasu mahana lalani nungside koina de haina marai yelubasu ngamde wa makha taramda magi phamungda ka khatkre Gracie amuksu laurei tumbada phaiju khumjina dabi Leina su somda tumina nokli khumdi khumlakte mathangi Mathangi numit ki nungthilni loyumba pakhang macha anika hospital da lai sel pai bakhak natana sakda chuda sawong sadada loyumba su awat balaite napal wangba mabuk phattaba mibu usitaba ma mangai re haina chatpa loyumba gi sajatuna mabu mina nungsidabani hainadabani adubu loyumba gi magul khangdaba kharanadi loyumba ubada ngaungnabasu kayani masa nana formal suit Kot kalisilaga hospital manungda changlakpadudadi kana no haina leiramliba mayamdu yengnare langtrik langna tongliba black leather shoes tuga khongthang launa thangduna lai loyumba Leina pu hanna thirai medical ward ta paikhombaga leirami loyumbana Leina fat yenglai mabu kawbagi khonjel duda loyumba su sangsilaklaga get foul thokluse Karina sungai haidana geta thokluse hairakliba waduda duty toriba Leina khitang sauningi sakta nungsidaba khwaidagi hainadaba misak oibana hena su sauning lubani kaigino baba masang ngamahude doctor ga tanabi wadudi sida pusinbiro tanage masado chatpa wabagini help tawbiyo haibani care darkar oi asiba gung thokluse anabagi sewa tawnaba natro noi leise
ꯑꯅꯥꯕ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯔꯗꯤ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯁꯤ ꯌꯥꯝ ꯁꯥꯎꯒꯠꯅ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯃꯗ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕꯗꯨ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯀꯦꯌꯔ ꯂꯧꯕꯁꯦ ꯏꯃꯨꯡꯒꯤ ꯃꯤꯅ ꯂꯧꯕꯗ ꯑꯀꯥꯏꯕ ꯂꯩꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦꯗꯅ ꯑꯗꯨ ꯐꯤꯡꯒꯠꯄꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯣꯌꯨꯝꯕꯅ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯁꯣꯝ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯣ ꯄꯦꯁꯦꯟꯒ ꯋꯥꯔꯤ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯅꯥꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯋꯥꯔꯛ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯩꯒꯤ ꯕꯕꯥ ꯍꯥꯟꯅ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤ ꯂꯩꯅꯥ ꯃꯪ ꯊꯥꯔꯣ ꯂꯩꯅꯥꯅ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯃꯐꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯤ ꯑꯅꯥꯕ ꯑꯁꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯔꯦꯁꯄꯦꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯆꯧ ꯑꯁꯥꯡꯒꯤꯈꯛ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯅ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯁꯤꯁꯨꯅꯦ ꯃꯤꯌꯥꯝꯒꯤ ꯑꯇꯩꯅ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯒꯦ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒꯤ ꯕꯕꯥꯁꯨ ꯑꯗꯨꯒ ꯅꯝꯐꯨꯗ ꯑꯩꯒꯤ ꯕꯕꯥ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯐꯖꯃꯟꯗꯦ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯒꯠꯇꯦ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗꯤ ꯔꯦꯁꯄꯦꯛ ꯀꯥꯏꯗꯦꯅ ꯕꯕꯥꯗꯣ ꯁꯦꯔꯤꯌꯁꯅꯤ ꯅꯪ ꯅꯔꯁ ꯅꯠꯇ꯭ꯔꯣ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯂꯩꯅꯥ ꯑꯅꯥꯕ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯦꯛ ꯊꯥꯗꯣꯛꯄꯁꯨ ꯄꯥꯝꯗꯦ ꯄꯥꯏꯈꯣꯝꯕꯅ ꯂꯩꯅꯥ ꯆꯠꯂꯣ ꯌꯦꯡꯉꯨꯔꯣ ꯁꯤꯒꯤꯗꯤ ꯌꯥꯔꯅꯤ ꯁꯦꯔꯤꯌꯁꯅꯤ ꯍꯥꯏꯔꯕꯅꯤꯅ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯅꯨ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄ ꯂꯣꯌꯨꯝꯕꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡꯗꯨꯅ ꯂꯩꯅꯥ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯧꯅꯤ ꯑꯅꯥꯕꯁꯤꯡꯕꯨ ꯌꯦꯡꯕꯗꯤ ꯈꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯦ ꯂꯣꯌꯨꯝꯕꯒꯤ ꯒꯦꯠꯇ ꯁ꯭ꯌꯥꯝꯀꯨꯃꯥꯔꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯗꯨ ꯎꯔꯦ ꯂꯩꯅꯥꯅ ꯂꯩꯅꯥ ꯆꯪꯁꯤꯜꯂꯒ ꯄꯥꯕꯨꯡ ꯍꯛꯆꯥꯡ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯤꯇꯤꯡ ꯂꯥꯛꯄꯅꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯛꯄꯅꯤ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯕꯤꯄꯤ ꯆꯦꯛ ꯇꯧꯊꯣꯛꯁꯦ ꯄꯥꯕꯨꯡ ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯛꯀꯦ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯤꯔꯝꯃꯣ ꯂꯩꯅꯥ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯣꯏꯒꯗꯕ ꯊꯕꯛ ꯍꯥꯟꯅ ꯇꯧꯕꯤꯔꯗꯤ ꯐꯗꯧꯅꯤ ꯊꯕꯛꯁꯦ ꯑꯅꯤꯔꯛ ꯍꯟꯗꯧ ꯁꯔꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯂꯣꯌꯨꯝꯕ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯏ ꯅꯪꯅ ꯌꯦꯡꯍꯟꯅꯤꯡꯕ ꯂꯩꯅꯥ ꯂꯣꯌꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯋꯥ ꯉꯥꯡꯂꯝꯗ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯗꯦ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯆꯦꯛ ꯇꯧꯍꯜꯂꯤ ꯁ꯭ꯌꯥꯝꯀꯨꯃꯥꯔꯕꯨ ꯂꯩꯅꯥꯁꯨ ꯂꯦꯞꯂꯤ ꯃꯅꯥꯛꯇ ꯄꯥꯏꯈꯣꯝꯕꯅ ꯕꯤꯄꯤꯁꯤ ꯌꯥꯝ ꯍꯥꯏ ꯑꯣꯏꯔꯦ ꯁꯨꯒꯔꯁꯨ ꯇꯦꯁ ꯇꯧꯊꯣꯛꯁꯤ ꯄꯥꯕꯨꯡ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤ ꯍꯛꯆꯥꯡ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯕ ꯇꯉꯥꯏ ꯐꯗꯕꯅꯤ ꯏꯁꯥ ꯆꯥꯎꯈꯠꯂꯛꯄꯁꯤꯁꯨ ꯐꯠꯇꯦ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯀꯣꯛ ꯉꯥꯎꯕ ꯈꯔꯗꯤ ꯍꯟꯕꯤꯔꯕ꯭ꯔꯥ ꯄꯥꯕꯨꯡ ꯌꯥꯝ ꯀꯟꯅ ꯉꯥꯎꯔꯤꯕ꯭ꯔꯥ ꯈꯔꯗꯤ ꯌꯥꯡꯂꯦ ꯑꯗꯣ ꯀꯣꯛꯁꯤ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯕꯗꯤ ꯌꯥꯗꯦꯅꯦ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯋꯦ ꯑꯩ ꯍꯤꯗꯥꯛ ꯏꯖꯒꯦ ꯍꯤꯗꯥꯛꯁꯨ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯏꯔꯦ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯣꯌꯨꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯕꯤꯄꯤ ꯆꯦꯛ ꯇꯧꯕꯗꯤ ꯅꯪꯁꯨ ꯍꯩꯔꯝꯅꯤ ꯀꯩꯅꯣ ꯃꯊꯪꯗꯤ ꯂꯩꯅꯥ ꯅꯪ ꯑꯣꯏꯅ ꯀꯧꯔꯛꯀꯦ ꯂꯩꯅꯥ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯥꯖꯤꯜꯂꯦ ꯃꯌꯥꯝ ꯂꯩꯕꯅ ꯈꯨꯝꯗꯤ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯔꯛꯄꯗ ꯔꯤꯁꯤꯗꯨ ꯂꯥꯞꯇꯛꯅ ꯂꯦꯞꯄꯝꯕꯗꯨ ꯑꯃꯨꯛ ꯎꯔꯦ ꯖꯦꯀꯦꯠ ꯑꯆꯧꯕ ꯑꯃꯁꯨ ꯂꯤꯠꯂꯤ ꯃꯐꯔ ꯑꯃꯁꯨ ꯌꯦꯜꯂꯤ ꯉꯛꯁꯝꯗ ꯌꯥꯝꯅ ꯏꯪꯕ ꯃꯥꯜꯂꯦ ꯎꯕꯗ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨ ꯔꯤꯁꯤ ꯁꯣꯝꯗ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯔꯕꯅꯤ ꯉꯔꯥꯡ ꯅꯣꯡ ꯆꯣꯠꯂꯨꯕꯒꯤ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯅ ꯃꯁꯥꯅ ꯑꯅꯝ ꯀꯜꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯃꯁꯥ ꯉꯝꯗ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯅ ꯂꯥꯞꯇꯛ ꯂꯦꯞꯄꯅꯤ ꯃꯅꯥꯛꯇ ꯄꯥꯏꯈꯣꯝꯕꯁꯨ ꯌꯥꯎꯔꯤ ꯔꯤꯁꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯈꯝꯕꯟꯕ ꯍꯦꯟꯃꯟꯗꯅ ꯁꯥꯎꯅꯤꯡꯕ ꯃꯔꯛꯇ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯔꯕꯅꯤ ꯍꯔꯤꯁꯅ ꯍꯜꯂꯁꯤꯗ ꯁꯤꯕ ꯇꯥꯔꯦꯃꯦ ꯅꯪꯕꯣ ꯅꯪ ꯁꯤꯔꯗꯤ ꯑꯩꯗꯤ ꯈꯨꯠ ꯌꯦꯠ ꯇꯦꯛꯄꯒ ꯃꯥꯟꯅꯗꯣꯏꯅꯦ ꯅꯨꯡꯁꯤꯕ ꯏꯇꯥꯎ ꯅꯥꯕꯗꯨꯗꯗꯤ ꯃꯅꯤꯡ ꯇꯝꯅ ꯅꯥꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯕ ꯅꯨꯄꯤꯅꯦ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯅꯇꯥꯎ ꯍꯔꯤꯁ ꯂꯩꯔꯤꯁꯤꯗꯤ ꯌꯥꯗ꯭ꯔꯁꯨ ꯐꯒꯥꯏꯔ ꯂꯣꯏꯔꯦ ꯑꯩꯅ ꯐꯥꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯖꯣ ꯔꯤꯁꯤ ꯂꯣꯛ ꯈꯨꯔꯛꯏ ꯅꯔꯁꯀ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯉꯁꯤ ꯍꯔꯤꯁ ꯂꯩꯅꯥꯗ ꯌꯦꯡꯂꯨꯕꯗ ꯍꯥꯟꯅꯅ ꯌꯦꯡꯂꯝꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯎꯗꯤ ꯎꯔ ꯃꯥꯜꯂꯦ ꯁꯣꯝꯗ ꯌꯦꯡꯂꯛꯏꯁꯦ ꯌꯦꯡꯉꯣ ꯇꯨ ꯅꯇꯨ ꯃꯆꯥꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯏꯄꯤꯛꯀ ꯄꯤꯛꯂꯗꯅ ꯃꯁꯛꯁꯤꯁꯨ ꯀ꯭ꯌꯨꯠ ꯑꯣꯏꯁꯤꯜꯂꯗꯅ ꯌꯦꯡꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯔꯤꯁꯤ ꯍꯔꯤꯁꯀꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯖꯦꯂꯁꯀꯤ ꯃꯤꯠꯌꯦꯡꯗꯣ ꯅꯃꯥꯟꯅꯕ ꯑꯩꯉꯣꯟꯗꯗꯤ ꯌꯦꯡꯀꯅꯨꯀꯣ ꯐꯖꯩ ꯍꯥꯏꯕꯤꯕꯅꯤ ꯃꯥꯏ ꯅꯨꯄꯤ ꯐꯖꯩ ꯍꯥꯏꯕꯗ ꯁꯥꯎꯕ ꯅꯨꯄꯥꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯤ ꯅꯃꯤꯗꯣ ꯇꯥꯡꯅꯤꯡꯗ꯭ꯔꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯛꯀꯅꯨ
कीबुकी हंग 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 ऋषि मथों मरम खंगदगई पंगसाउद साउनिंग लगले हरीश ने इसिंग बोतल अमा पाइरिदु ताप मुल्लगा मकुटना कन्ना पाइसिलगा बोतल अदु सुरु सुरु हेक्ता नैसिली ngसाइदगी लैना ऋषि ने तौरिबदु उई हुरान हुराल येंगलिबनी मासु बोतल सुपचिनबदु उरगा लैना मथंत खली करिनु मान तौरिसिना नारजालो इंगबसु माल फीवर तौरमनी ngarang nong kyam sotkhage naraga sida laisina kaidobaino nupi mayamana koitan tanare mati nongmagi masakse sota hodradi yadraba jala khangde nara khida kapio kaina hairagladi chaklangna thingadabani mase Laina paikhomba khangkau korokpaduda laina khangprei khangi ha kainu mangli dubo changase laina na murum solingai wakhal amada tauringai loyumba phau chatlamle chatlage hairambani loyumbanasu adu fauba laina di takhidre risi yenglingai laina na hoi asi hairaga paikhomba gi tung ilaglei matung haifet onthoklaga risi da amuksu yenglami adu bu handakti risi leiramdrei ukhriba risi gi saktam oikhriba phibam duna laina hangdi yamna hangningle narabra haina adubu wahai amata hairamda manakta phawgo changlamda hanaga manataba mataudu ulamlaga swai mangkhibaduda laina chamamna changkhre